ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯃꯥꯔꯆ ꯊꯥꯁꯤꯗ 3 ꯃꯦꯖꯔ ꯏꯚꯦꯟꯠ ꯀꯣ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯑꯆꯧꯕ ꯊꯧꯗꯣꯛ 3 ꯀꯣ ꯁꯤꯁꯦ ꯊꯣꯛꯄ꯭ꯔꯅ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯍꯥꯟꯕꯒꯤ ꯔꯥశꯤꯗꯒꯤ ꯍꯧꯖꯔꯛꯀꯦ ꯃꯦꯟꯁ ꯔꯥశꯤꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦ ꯃꯦꯟꯁ ꯔꯥశꯤꯒꯤꯁꯦ ꯀꯦꯔꯤꯌꯔꯒ ꯑꯃꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗꯁꯨ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔꯒꯩ ꯅꯠꯇ꯭ꯔꯒꯅ ꯕꯣꯁ ꯀꯩꯅ ꯅꯪꯒ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯎꯕꯤꯕ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯁꯤꯕꯨꯛ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯗꯨꯒ ꯖꯣꯕ ꯆꯦꯟꯖ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯑꯣꯐꯔꯒꯨꯝꯕ ꯂꯥꯛꯄ ꯁꯤ ꯑꯍꯥꯟꯕꯗ ꯁꯤꯝ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯩꯁా ꯌꯥꯝꯅ ꯆꯠꯀꯅꯤ ꯍꯥꯏꯀꯣ ꯁꯤꯁꯤꯃ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯦꯟꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄꯩꯁꯥꯗꯤ ꯂꯥꯛꯀꯅꯤ ꯄꯩꯁꯥꯗꯤ ꯍꯦꯟꯅ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯆꯠꯂꯤꯁꯤꯅ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯤꯗ ꯑꯅꯝꯕ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯁꯤꯡꯒꯜ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯅꯧꯕ ꯆꯥꯟꯁ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯥꯟꯅ ꯔꯤꯂꯦꯁꯟshipꯇ ꯂꯩꯕ ꯑꯣꯏꯔꯒꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤꯀꯣ ꯐꯔꯛꯀꯅꯤ ꯑꯗꯨꯕꯨ ꯈꯠꯅꯕꯁꯤ ꯀꯔꯤꯗ ꯈꯠꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯒꯣꯗꯒꯤ ꯈꯠꯅꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯪꯒꯤ ꯋꯥ ꯉꯥꯡꯕ ꯅꯣꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯀꯣ ꯁꯤꯒꯤ ꯃꯦꯖꯔ ꯏꯚꯦꯟꯠ ꯑꯍꯨꯝ ꯂꯩꯖꯔꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯍꯟꯗꯛꯀꯤ ꯃꯥꯔꯆꯁꯨ ꯍꯧꯖꯤꯜꯂꯛꯑꯦꯗꯅꯀꯣ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯦꯟꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤꯀꯣ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤꯁꯨ ꯊꯧꯗꯣꯛ 3ꯅꯤꯀꯣ ꯁꯤꯒꯤꯁꯦ ꯃꯥꯔꯆ ꯊꯥꯁꯤꯗ ꯊꯧꯗꯣꯛ 3ꯁꯦ ꯊꯣꯛꯄ ꯌꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯣꯛꯄ꯭ꯔꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯆ ꯊꯥꯁꯨ ꯍꯧꯖꯤꯜꯂꯛꯑꯦꯗꯅ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕ ꯊꯧꯗꯣꯛꯇ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯀꯣ ꯀꯦꯔꯤꯌꯔꯁꯦ ꯁ꯭ꯇꯦꯕꯜꯗꯤ ꯑꯣꯏꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯞꯀꯅꯤ ꯍꯥꯏꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯒꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯗꯕ ꯁ꯭ꯂꯣꯗ ꯆꯠꯄꯀꯣ ꯁ꯭ꯂꯣ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇ ꯄꯤꯔꯛꯏꯁꯤꯅ ꯃꯔꯩ ꯀꯩꯀꯥ ꯌꯦꯠꯅꯕꯤꯒꯅꯣꯅ ꯍꯥꯏꯀꯣ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯦ ꯊꯧꯗꯣꯛ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯄꯩꯁా ꯐꯪꯕ ꯌꯥꯏꯀꯣ ꯄꯩꯁా ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯍꯥꯟꯅ ꯄꯥꯁꯀꯤ ꯋꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯃꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯍꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯍꯤꯗꯟ ꯃꯅꯤ ꯐꯪꯕ ꯌꯥꯏꯌꯦꯅ ꯍꯥꯏꯀꯣ ꯑꯗꯨ ꯃꯔꯨꯞꯀꯨꯝꯕ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯆ ꯊꯥꯁꯤꯗ ꯑꯍꯨꯝꯁꯨꯕ ꯊꯧꯗꯣꯛꯇ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯅꯦꯀꯣ ꯑꯗꯣ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅꯤꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯔꯤꯀꯅꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯟꯖꯟꯅꯔꯛꯄ ꯌꯥꯏ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯐꯥꯎꯅꯔꯛꯄ ꯌꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁꯤꯅ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯐꯤꯡꯅ ꯉꯥꯡꯕꯤꯒꯅꯨ ꯇꯞꯅ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯁꯤꯒꯤ ꯊꯧꯗꯣꯛ 3ꯁꯦ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯤꯁꯞ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯃꯊꯪꯗ ꯃꯦꯊꯨꯟ ꯔꯥశꯤꯒꯤꯀꯣ ꯃꯦꯊꯨꯟ ꯔꯥశꯤꯒꯤꯁꯨ 3 ꯃꯦꯖꯔ ꯏꯚꯦꯟꯠꯅꯤꯀꯣ ꯊꯧꯗꯣꯛ 3 ꯑꯆꯧꯕ ꯊꯧꯗꯣꯛ 3ꯅꯤ ꯁꯤ 3ꯁꯦ ꯊꯣꯛꯄ꯭ꯔꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯆ ꯊꯥꯁꯤꯗ ꯃꯥꯔꯆ ꯊꯥꯁꯨ ꯍꯧꯖꯤꯜꯂꯛꯑꯦ ꯑꯍꯥꯟꯕ ꯊꯧꯗꯣꯛꯇ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯅꯪꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯍꯩꯁꯤꯡꯊꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯊꯕꯛ ꯐꯪꯗꯣꯏꯅꯦ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯪꯒꯤ ꯋꯥ ꯉꯥꯡꯕ ꯍꯩꯕꯗꯨꯒꯤꯀꯣ ꯑꯗꯨ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁꯤꯅ ꯊꯕꯛ ꯃꯐꯝꯗ ꯑꯃꯁꯨ ꯍꯥꯏꯗꯤ ꯋꯥꯔꯤ ꯄꯨꯛꯆꯥꯟ ꯁꯥꯟꯅ ꯒꯣꯁꯤꯞ ꯇꯧꯕꯤꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯍꯩꯁꯤꯡꯕꯗꯣ ꯋꯥ ꯉꯥꯡꯕꯒꯤ ꯍꯩꯁꯤꯡꯕꯗꯣ ꯐꯖꯅ ꯌꯥꯝ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯍꯥꯏꯀꯣ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯁꯤꯅ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯇ꯭ꯔꯦꯚꯦꯜ ꯑꯗꯨꯒ ꯁꯗꯟ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯀꯣ ꯑꯗꯣ ꯇ꯭ꯔꯦꯚꯦꯜꯁꯦ ꯋꯥꯛ ꯑꯣꯏꯒꯦꯔꯥ ꯊꯕꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯣꯡ ꯇꯥꯔꯝꯒꯤꯗꯤ ꯑꯣꯏꯗꯦꯀꯣ ꯂꯣꯡ ꯇ꯭ꯔꯦꯚꯦꯜ ꯑꯣꯏꯗꯦ ꯁꯣꯔꯠ ꯇ꯭ꯔꯦꯚꯦꯜꯗ ꯑꯣꯏ ꯑꯗꯨꯕꯨ ꯆꯠꯂꯣ ꯍꯥꯏꯀꯣ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯁꯤꯗꯒꯤ ꯅꯪ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯅꯤ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯤꯈꯩ ꯅꯪꯉꯣꯟꯗ ꯀꯥꯟꯅꯅꯤ ꯍꯥꯏꯀꯣ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯑꯍꯨꯝꯁꯨꯕ ꯊꯧꯗꯣꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯅꯤꯅ ꯍꯥꯏꯌꯦꯀꯣ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯤ ꯑꯃꯗ ꯑꯦꯇ꯭ꯔꯦꯛꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯀꯣ ꯃꯦꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯦꯊꯨꯟ ꯔꯥశꯤꯒꯤ ꯊꯧꯗꯣꯛ 3ꯅꯤ ꯌꯦꯡꯖꯔꯛꯏꯁꯦ ꯃꯊꯪꯗ ꯀꯔꯀ ꯔꯥశꯤꯒꯤꯀꯣ ꯀꯔꯀ ꯔꯥశꯤꯒꯤꯁꯨ ꯃꯥꯔꯆ ꯊꯥꯁꯤꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ 3ꯅꯤꯀꯣ ꯑꯩꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯊꯧꯗꯣꯛ 3ꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯨꯝꯃꯛ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯆ ꯊꯥꯁꯨ ꯍꯧꯖꯤꯜꯂꯛꯑꯦꯅ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕ ꯊꯧꯗꯣꯛꯇ ꯀꯦꯔꯤꯌꯔ ꯆꯦꯟꯖꯀ ꯑꯗꯨꯒ ꯅ꯭ꯌꯨ ꯗꯥꯏꯔꯦꯛꯁꯟ ꯀꯣ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯀꯦꯔꯤꯌꯔ ꯆꯦꯟꯖ ꯍꯥꯏ ꯅꯪ ꯊꯕꯛ ꯍꯣꯡꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯑꯇꯣꯞꯄꯗ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯆꯠꯂꯝꯃꯤꯕ ꯅꯪꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯑꯣꯏꯔꯝꯃꯁꯨ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯅꯠꯇꯕꯤ ꯑꯇꯣꯞꯄꯗ ꯆꯠꯄꯒꯤ ꯗꯥꯏꯔꯦꯛꯁꯟ ꯑꯃ ꯂꯥꯛꯄꯗꯣ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯅꯤ ꯍꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯇ ꯍꯥꯏꯕꯤꯔꯛꯏꯁꯦ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯣꯡ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ
ꯐꯖꯅ ꯗꯤꯁꯤꯖꯟ ꯑꯆꯧꯕ ꯑꯃ ꯂꯧꯗ꯭ꯔꯤꯉꯩꯗ ꯈꯟꯊꯕꯤꯌꯨ ꯍꯥꯏꯀꯣ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯄꯨꯝꯅꯃꯛꯇꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯛꯀꯅꯤꯀꯣ ꯐꯦꯃꯤꯂꯤꯗ ꯍꯦꯟꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯑꯍꯨꯝꯁꯨꯕ ꯊꯧꯗꯣꯛꯇ ꯁ꯭ꯄꯤꯔꯤꯆꯨꯋꯦलिꯇꯤ ꯒ꯭ꯔꯣꯠ ꯂꯩꯔꯛꯑꯅꯤꯀꯣ ꯅꯁꯥꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯒꯨꯝꯕꯗ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯆꯦꯟꯖꯇꯤ ꯈꯔ ꯇꯧꯔꯛꯑꯅꯤꯀꯣ ꯅꯪꯉꯣꯟꯗ ꯅꯁꯥꯗ ꯑꯣꯏꯅ ꯊꯥꯖꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤ ꯁꯤ ꯊꯧꯗꯣꯛ ꯑꯍꯨꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯁꯨ ꯊꯧꯗꯣꯛ ꯑꯍꯨꯝꯅ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯊꯧꯗꯣꯛ ꯑꯍꯨꯝꯃꯛꯁꯦ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯁ ꯊꯥꯒꯤ ꯑꯣꯏꯅ ꯃꯥꯔꯁ ꯊꯥꯁꯤꯗ ꯇꯪꯈꯥꯏꯁꯨ ꯆꯟꯖꯜꯂꯛꯑꯦ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯗ ꯁꯗꯟ ꯀꯦꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯀꯣ ꯈꯪꯍꯧꯗꯅ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯑꯗꯨꯃ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯒꯗꯤ ꯏꯒꯣ ꯂꯩꯅꯔꯒ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯅꯪ ꯑꯗꯨꯝ ꯀꯥꯟꯅꯔꯛꯀꯅꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁꯦ ꯑꯐꯕ ꯃꯇꯝꯁꯤꯗ ꯅꯪ ꯁꯦꯚꯤꯡ ꯇꯧꯍꯧ ꯅꯠꯇ꯭ꯔꯒ ꯏꯟꯚꯦꯁ ꯇꯧꯍꯧ ꯍꯥꯏꯕꯤꯀꯣ ꯂꯣꯏꯁꯟꯕꯤꯒꯅꯣꯅ ꯑꯦꯛꯁꯄꯦꯟꯁ ꯆꯠꯍꯟꯕꯤꯒꯅꯣꯅ ꯑꯍꯨꯝꯁꯨꯕ ꯊꯧꯗꯣꯛꯀꯣ ꯂꯚ ꯂꯥꯏꯐꯀꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯏꯔꯒꯗꯤ ꯍꯟꯗꯛ ꯃꯥꯔꯁ ꯊꯥꯁꯤꯃ ꯈꯤꯇꯪ ꯐꯔꯦ ꯑꯗꯨꯒ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁే wari sanabada clarity ama yaroga ko adumai wari sanabiyo hai ko aduga nangi asawbadi phathabiyo hai ko sigi ahumje thokpa yai nang asawbadagi nungsinabada sorakpani khangde adumai ko si ahumje laijare singara sigoina chumbre yambi ko masaji thombasu yare thoktribasu yare si ahummakse thokpo oragadi comment habiramo ko ma'am mathangda kainara sigi ko kainara sigi su oina thogdo ahum ni ko yangjara ka ji hadak thasida ado marsa jawjale thombasu yare thoktribasu yare thoba yambi ko thogdo ahum jai hajarke ahambada pressure di am layani ko career ki matang thabak ki matang da pressure di am na laigani aduga wakhalju overtaking am tawni hai ko aduga success ti oini hai ko ado chumbre yambi ko pressure am laibra mayam yambiu kainara sigi ko ahambagi aduga advice ta pibi reije overthinking dagi avoid tawbiu hai ko aduga ani subada paisa gi hargadi stability lamgani ko chumbre yambiu aduga ahum subada relationship ta chu clarity ma phangni hai ko ID hana chayena boraga sumana tawri poto khangakpa gumba adagi phajana nungsinarappa gumba clarity ma phangba hai tare ko admai orakani hai aduduna nasagi advice ta pibi reisina nasada oina thajaraga nasagi feelings to adudo asem hai tare honest obiyo hai ko nangje nungsinabada kainara sigi oina chumbre yambiyo ko thawdo hom hai jagre thawdo hom makse chumbre na yambiyo kainara sigi oina mathangda tula rasigi ko tula rasigi su mars asida thogdo ahum ne goina hajar kadje thogdo ahum je thoba yambiyu maramdi mars ju changjal edana ko chumbre yambiyu ko ahan bagi hajar ke nangi partner ga loina raga career ki matang ni khagi kari gumba business plus relationship chat lamba yai ko chat tawre mars asida chumbre yambiyu ko business su tawba the relationship se nangi partner si ga loina raga decision logna raga kai gumba thabam tawmina adumain collaboration hai tare ko adumain tawba yai nangi partner je advice ta pibi reje nangi partner yamna haisingna khanbiyo hai ko aduga ani subada financial opportunity lakani hai ko adu khangowdana profit lakpa hai tar unexpected to ko profit lakpa kana ba tongjaba adumaina lae ahum subada love life ki oina di turning point oire ko turning point oire chumbre yambiyo mayam adu magi advice ta pibi reje misunderstanding de gidi avoid tawbiyo na hai ko tula rasi ge si ahum je thombasu yare thoktribasu yare chumbre yambiyo ko man tula rasi gi oina mathangda brishik rasi gi ko brishik rasi gi su mars asida thogdo ahum ne ko yengjara ka de thogdo ahum major 3 event ko ado si pot che chumbrasu yengbiro ai haijara ge mars jo hogjal e ko aham bada career da oraga di transformation am lakani ko ahum am lakani ai career di chumbre yambiyo ko ani subada khangogdana paisa gain tawba ko khangogdana paisa phangba aduga financial yam kaina risk lebadi tawbigano na hai ko tawdringai da munna khanbiyo na hai aduga love life ki ko ani subai gre ahum subada love life ki nangi khamban bado control tawbiyo hai ko adu chumbre yambiyo ko mam khamban badagi soiram basu yai adu mana sida control jealousy hai ko adu chumbre yambiyo aduga communication gap lenan bi kano hai ko bresi rasi gi thogdo ahum se chumbre yambiyo career dari transformation la ani paisa chadan gain phangba yai ahum subada love life ki oina di nangi khamban chawdo adai sorakpa yai adu phathabiyo na hai ko bresi ki chumbre yambiyo mam
ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯒꯤꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤꯁꯨ ꯊꯧꯗꯣꯛ ꯑꯍꯨꯝꯅꯤ ꯌꯦꯡꯖꯔꯛꯀꯗꯣꯏꯁꯦ ꯃꯥꯔꯁ ꯊꯥꯁꯤꯗ ꯊꯧꯗꯣꯛ ꯑꯍꯨꯝꯃꯛꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯔꯁ ꯊꯥꯁꯨ ꯍꯧꯖꯟꯈ꯭ꯔꯦ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯇ ꯀꯦꯔꯤꯌꯔ ꯑꯦꯛꯁꯄꯥꯟꯁꯟ ꯀꯣ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯅꯪ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯒꯁꯨ ꯑꯃ ꯄꯩꯁꯥ ꯂꯥꯛꯅꯕ ꯂꯝꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯄꯥꯏꯈꯠꯄ ꯁꯤꯒꯨꯝꯕ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯇ꯭ꯔꯦꯕꯦꯜꯒ ꯑꯗꯨꯒ ꯂꯔꯅꯤꯡ ꯐꯦꯁꯀꯅꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯗꯨꯗ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯣꯔꯁꯀꯨꯝꯕ ꯇꯝꯃꯝꯕꯁꯨ ꯌꯥꯏ ꯂꯔꯅꯤꯡ ꯐꯦꯁ ꯑꯣꯏꯀꯣ ꯀꯩꯒꯨꯝꯕ ꯇꯝꯕ꯭ꯔꯥ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯗꯣ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯑꯅꯧꯕ ꯊꯣꯡ ꯑꯃ ꯍꯥꯡꯉꯛꯀꯅꯤ ꯍꯥꯏꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯄꯗ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯞ ꯂꯥꯏꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯥꯏꯗ ꯍꯦꯟꯅ ꯊꯥꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯒꯤꯀꯣ ꯃꯀꯔ ꯔꯥꯁꯤꯒꯤꯁꯨ ꯊꯧꯗꯣꯛ ꯑꯍꯨꯝꯅꯦ ꯊꯧꯗꯣꯛ ꯑꯍꯨꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯥꯔꯁ ꯊꯥꯁꯤꯗ ꯊꯣꯛꯑꯝꯕꯁꯨ ꯌꯥꯔꯦ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯔꯦ ꯃꯥꯔꯁ ꯊꯥꯁꯨ ꯍꯧꯖꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯊꯧꯗꯣꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯑꯣꯏꯅꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝꯅ ꯌꯥꯝꯅꯤꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯨꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤꯀꯣ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯄ꯭ꯔꯦꯁꯔꯗꯤ ꯂꯩꯅꯤ ꯍꯥꯏꯀꯣ ꯄ꯭ꯔꯦꯁꯔ ꯂꯩꯅꯤ ꯅꯪꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯤ ꯇꯧꯒꯅꯤ ꯇꯧꯒꯗꯕ ꯄ꯭ꯔꯦꯁꯔ ꯂꯩꯅꯤ ꯑꯗꯨꯅ ꯈꯨꯗꯛꯇ ꯐꯪꯉꯣꯏꯅ ꯍꯥꯏꯀꯣ ꯊꯕꯛ ꯅꯪꯅ ꯐꯪꯅꯤꯡꯉꯤꯕ ꯂꯥꯛꯅꯤꯡꯉꯤꯕ ꯅꯪꯅ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯑꯗꯨ ꯇꯞꯅ ꯐꯪꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇ ꯍꯥꯏꯔꯤꯁꯦ ꯄꯦꯁꯦꯟ ꯂꯩꯕꯤꯌꯣ ꯍꯥꯏꯀꯣ ꯑꯍꯨꯝꯁꯨꯕꯗ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯂꯩꯅꯔꯦ ꯇꯧꯒꯗꯕꯨ ꯍꯥꯟꯅ ꯑꯔꯤꯕ ꯑꯣꯏꯅꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯥꯁꯀꯤ ꯍꯧꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯨꯝ ꯇꯣꯄꯤꯛꯁꯦ ꯄꯨꯊꯣꯛꯅꯔ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯔꯗꯤ ꯂꯩꯅꯕ ꯌꯥꯏ ꯍꯥꯏꯀꯣ ꯁꯤ ꯑꯍꯨꯝꯁꯦ ꯃꯀꯔ ꯔꯥꯁꯤꯒꯤꯅꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯁꯨ ꯃꯥꯔꯁ ꯊꯥꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯍꯨꯝꯅꯤꯀꯣ ꯊꯧꯗꯣꯛ ꯑꯍꯨꯝ ꯀꯩꯀꯩ ꯊꯧꯗꯣꯛ ꯑꯍꯨꯝ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯥꯔꯁ ꯊꯥꯁꯨ ꯍꯧꯖꯟꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯇ ꯁꯗꯟ ꯀꯦꯔꯤꯌꯔ ꯆꯦꯟꯖ ꯍꯥꯏꯀꯣ ꯈꯪꯍꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯈꯩ ꯆꯦꯟꯖ ꯂꯥꯛꯄ ꯄꯣꯠꯇꯣ ꯅꯪ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁꯦ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯒ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯌꯣ ꯍꯥꯏꯀꯣ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯅꯪ ꯑꯗꯨꯝ ꯍꯩꯁꯤꯡꯅ ꯑꯗꯨꯝ ꯌꯥꯕꯗꯣ ꯆꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯟꯕꯤꯌꯣꯅꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝꯅ ꯅꯪꯁꯦ ꯃꯁꯛ ꯈꯪꯅꯕꯤꯕ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯌꯥꯝꯅ ꯅꯪꯅ ꯄꯨꯊꯣꯔꯛꯏꯕ ꯑꯥꯏꯗꯤꯌꯥ ꯅꯪꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯕ ꯃꯌꯥꯝꯅꯁꯨ ꯌꯥꯕꯤꯕ ꯅꯪꯅ ꯍꯦꯛ ꯄꯨꯊꯣꯔꯛꯄꯗ ꯃꯌꯥꯝꯅꯁꯨ ꯌꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯀꯣ ꯑꯍꯨꯝꯁꯨꯕꯗ ꯂꯞꯀꯤ ꯃꯇꯥꯡꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯌꯥꯝꯅ ꯋꯥꯡꯉꯦꯅ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯋꯥꯡꯉꯦꯅ ꯍꯥꯏꯁꯦ ꯅꯪꯅ ꯍꯦꯟꯅ ꯂꯨꯞꯁꯟꯕꯒꯨꯝꯕ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇ ꯄꯤꯕꯤꯔꯛꯏꯁꯦ ꯊꯃꯣꯏꯅ ꯈꯟꯕ ꯋꯥꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯇꯞꯇꯤ ꯇꯞꯀꯅꯤ ꯍꯥꯏ ꯅꯨꯡꯁꯤꯅꯕꯁꯦ ꯈꯤꯇꯪꯗꯤ ꯇꯞꯄꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯀꯣ ꯋꯥꯈꯜꯗꯒꯤ ꯅꯠꯇꯕ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯑꯣꯏꯅ ꯇꯥꯕꯤꯌꯨ ꯍꯥꯏꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏ ꯃꯤꯅ ꯔꯥꯁꯤꯒꯤ ꯊꯧꯗꯣꯛ ꯑꯍꯨꯝꯅꯤꯀꯣ ꯃꯥꯔꯁ ꯊꯥꯒꯤ ꯊꯧꯗꯣꯛ ꯑꯍꯨꯝ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯍꯨꯝꯁꯦ ꯊꯣꯛꯑꯝꯕꯁꯨ ꯌꯥꯔꯦ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯔꯦ ꯊꯣꯛꯄ꯭ꯔꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯃꯔꯝꯗꯤ ꯃꯥꯔꯁ ꯊꯥ ꯍꯧꯖꯟꯈ꯭ꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯪ ꯀꯦꯔꯤꯌꯔꯗ ꯆꯦꯟꯖ ꯇꯧꯕ ꯅꯠꯇꯦ ꯀꯔꯤꯝꯇ ꯆꯦꯟꯖ ꯇꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯔꯁꯅꯦꯜꯗ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯦ ꯅꯪꯒꯤ ꯅꯁꯥꯁꯦ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯦꯀꯣ ꯑꯗꯨ ꯄꯣꯠꯇꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯅꯪ ꯑꯅꯧꯕ something new ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯄꯣꯠꯀꯤꯗꯃꯛꯇ ꯅꯪꯁꯦ ꯔꯦꯗꯤꯗꯗꯤ ꯂꯩꯔꯦꯕ ꯁ꯭ꯇꯥꯔꯠ ꯇꯧꯅꯕꯒꯤꯀꯣ ꯑꯗꯨꯒ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯂꯩꯔꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇ ꯃꯅꯤꯒꯤ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯅꯠꯇꯦꯀꯣ ꯃꯅꯤꯒꯤ ꯑꯣꯏꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯐꯪꯕ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯏꯅꯔꯖꯤ ꯌꯥꯝ ꯋꯥꯡꯉꯦꯀꯣ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯥꯏꯗ ꯌꯥꯝ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯡꯉꯦꯀꯣ ꯑꯗꯨꯒ ꯏꯃꯣꯁꯟꯁꯨ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯔꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯄꯗ ꯄꯣꯖꯤꯇꯤቭ ꯄꯤꯄꯜꯒ ꯅꯪꯒꯤ ꯄꯨꯜꯂꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯄꯣꯖꯤꯇꯤቭꯀꯤ ꯀꯩꯅꯣ ꯚꯥꯏꯞ ꯆꯦꯟꯕꯈꯩꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯟꯕꯤꯌꯨ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯏꯅꯔꯖꯤꯗꯣ ꯑꯗꯨꯗꯨꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯄꯨꯜꯂꯝꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯁꯨ ꯑꯅꯧꯕ ꯊꯦꯡꯅꯔꯛꯄꯗ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯅꯪ ꯆꯥꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯟꯕꯤꯌꯣꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯈꯤꯇꯪ ꯁꯣꯏꯔꯝꯕ ꯈꯣꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯊꯧꯗꯣꯛ ꯑꯍꯨꯝꯁꯦ ꯃꯤꯅ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯍꯨꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯥꯔꯁ ꯊꯥꯒꯤ ꯑꯣꯏꯅꯅꯤꯀꯣ